ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯏ ꯃꯄꯥ, ꯅꯆꯥ ꯅꯃꯧꯁꯤꯡꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕꯗ ꯑꯩꯗꯤ ꯀꯔꯤꯕꯨ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅ ꯋꯥꯠꯇꯦ, ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯅꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯤꯑꯣꯏ ꯃꯄꯣꯛꯅ ꯃꯆꯥ ꯐꯪꯕ ꯇꯥꯟꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯣꯜꯂꯛꯂꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯅꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯤ, ꯑꯗꯨꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯅꯕꯨ ꯃꯆꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯃꯄꯥꯅ ꯀꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕꯗꯣ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯅꯤ꯫ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯅ ꯇꯧꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥ ꯀꯌꯥ ꯉꯁꯤꯗꯤ ꯃꯆꯥꯁꯤꯡꯅ ꯀꯥꯏꯍꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤꯅꯦ꯫ ꯅꯪ ꯑꯩꯗ ꯅꯠꯇꯦꯅꯦ꯫ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯏ ꯃꯇꯨꯡꯗꯒꯤ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯋꯥꯅ ꯁꯦꯟꯅꯔꯛꯂꯤꯕ ꯃꯃꯥ ꯃꯄꯥꯕꯨ ꯍꯦꯛ ꯃꯤꯔꯥꯏꯔꯤꯁꯦ꯫ ꯃꯁꯤ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠꯅꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯂꯥꯏꯕꯛꯇ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤꯗꯅ꯫ ꯀꯔꯤ ꯇꯧꯔꯨꯅꯤ? ꯃꯣꯏꯅ ꯇꯧꯖꯕꯅ ꯃꯣꯏꯅ ꯐꯪꯖꯕ, ꯑꯩꯈꯣꯏꯅ ꯇꯧꯖꯕꯅ ꯑꯩꯈꯣꯏꯅ ꯐꯪꯖꯕ ꯍꯥꯏꯗꯨꯗ ꯇꯥꯔꯦꯗꯅ꯫ ꯀꯔꯤ? ꯑꯩꯈꯣꯏꯅ ꯇꯧꯖꯕꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏꯕ? ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯗꯅ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯀꯌꯥ ꯋꯥꯈꯤꯕ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯨ? ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯈꯣꯡ ꯐꯥꯎꯕ ꯆꯥꯝꯕ ꯌꯥꯕꯅꯤ꯫ ꯅꯪꯒꯤꯁꯦ ꯈꯣꯡ ꯆꯥꯝꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯅꯁꯥꯅ ꯑꯗꯨꯝ ꯆꯥꯝꯃꯤꯕꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯗꯨ? ꯀꯥꯔꯟꯗꯣ ꯈꯤꯇ ꯇꯧꯔꯛꯑꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯈꯜꯂꯨ, ꯃꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯏꯕꯥꯅꯤꯕꯨ ꯃꯣꯏꯕꯨ ꯃꯤꯔꯥꯏꯈꯤꯕꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯏꯃꯥ ꯏꯄꯦꯝꯃ, ꯈꯥꯕ ꯑꯃ ꯌꯥꯎꯔꯦꯍꯦ꯫ ꯑꯩꯁꯨ ꯈꯪꯉꯤꯅꯦꯍꯦ, ꯑꯩꯕꯨ ꯀꯔꯟ ꯌꯥꯝꯅ ꯇꯥꯒꯟꯕꯗꯧꯅ꯫ ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯈ꯭ꯔꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯇꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯕꯅꯤꯅ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯄ꯫ ꯑꯗꯨꯒ ꯃꯇꯨꯁꯤꯡꯁꯤꯅ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯥꯅꯤꯡꯕꯒꯁꯨ ꯁꯥꯔꯤꯌꯦ꯫ ꯃꯕꯨꯛꯁꯦ ꯍꯦꯛ ꯁꯦꯡꯗ꯭ꯔꯤꯈꯩ ꯁꯨꯛꯄꯤ ꯄꯤꯖꯔꯣꯏꯀꯣ ꯇꯣꯉꯥꯟꯅꯒ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯧꯁꯤꯡꯅ ꯃꯥꯒꯤ ꯁꯣꯇꯣ ꯇꯥꯟꯕ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯣꯏꯅ ꯉꯥꯡꯕꯗ ꯑꯩꯅ ꯁꯨꯝ ꯇꯥꯔꯤꯕꯅꯤ꯫ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯅꯤ꯫ ꯃꯣꯏꯅ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯤꯔꯕ꯫ ꯑꯩꯈꯣꯏꯁꯨ ꯃꯧ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦ ꯑꯩꯈꯣꯏꯗꯤ꯫ ꯏꯅꯦꯝ ꯏꯀꯨꯗ ꯋꯥ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯖꯔꯛꯇꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯕꯨ ꯃꯁꯛ ꯈꯪꯂꯝꯃꯣꯏ? ꯀꯔꯤꯒꯤ ꯈꯪꯗꯅꯤꯒꯤ? ꯈꯪꯉꯤꯅ꯫ ꯃꯤꯠꯅ ꯍꯪꯒꯠꯅ ꯌꯦꯡꯂꯛꯇꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏ ꯌꯥꯔꯦ, ꯍꯩꯔꯥꯡꯂꯤꯀꯥꯟꯗꯅꯦ ꯌꯨꯔꯥꯡꯂꯛꯀꯅꯨ ꯈꯤꯠ꯫ ꯃꯃꯥ, ꯑꯩꯅ ꯅꯇꯧ ꯌꯦꯡꯅꯤꯡꯗꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯍꯜ ꯊꯪꯁꯤꯗ ꯏꯔꯥꯡ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕ? ꯀꯗꯥꯏꯗꯒꯤ ꯏꯔꯥꯡꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯅꯪ ꯁꯤꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ, ꯐꯦꯠꯄ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎꯅꯤ ꯅꯪꯕꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯃꯣꯏꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯃꯥꯒꯤ ꯍꯥꯏꯗꯅ ꯄꯤꯗꯕꯒꯤ ꯋꯥꯅꯤ, ꯄꯤꯔꯛꯈꯤꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯑꯩꯈꯣꯏꯅ ꯁꯤꯕꯗ ꯀꯔꯤꯁꯨ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯕ ꯉꯝꯗꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯧꯖꯤꯜꯂꯒ ꯍꯥꯏꯍꯜꯂꯤꯕ ꯖꯥꯠꯅ꯫ ꯃꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯄꯤꯅꯤꯡꯂꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯤꯒꯅꯤ ꯍꯥꯏꯌꯨꯀꯣ꯫ ꯑꯩ ꯉꯝꯃꯣꯏ꯫ ꯃꯣꯏ ꯃꯄꯥ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯒ ꯂꯝꯕꯥ ꯉꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯨꯔꯗꯤ ꯃꯤꯠꯀꯥꯁꯦ ꯀꯣꯠꯀꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ꯫ ꯁꯥꯖꯧ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ, ꯀꯔꯤꯒꯨꯝꯕ ꯅꯃꯤꯠꯀ ꯀꯣꯠꯊꯣꯛꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯅꯦ ꯍꯥꯏꯔꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯖꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ, ꯃꯆꯥ 3 ꯄꯣꯛꯏ꯫ ꯃꯆꯥꯅꯨꯄꯥ 2 ꯑꯗꯨꯒ ꯅꯨꯄꯤꯅ 1꯫ ꯃꯣꯏ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯦ꯫ ꯃꯃꯧ ꯑꯅꯤꯗꯨꯅ ꯃꯣꯏꯕꯨ ꯁꯦꯕꯥ ꯇꯧꯅꯤꯡꯕꯣꯏ ꯇꯧꯅꯤꯡꯗꯕꯣꯏ ꯇꯧꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯋꯥꯔꯧꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕꯅꯤ꯫ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯊꯕꯛ ꯇꯧꯕꯒꯤ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯧꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯑꯍꯜ ꯄꯤꯌꯥꯏꯅꯨꯅ, "ꯏꯅꯥꯎ, ꯉꯁꯤꯗꯤ ꯅꯪ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯉꯨ꯫ ꯑꯩꯅꯦ ꯅꯥꯇꯩꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯣ ꯍꯥꯞꯄꯨꯔꯅꯨ, ꯑꯩꯈꯣꯏ ꯑꯥꯗ ꯑꯗꯨꯝ ꯆꯥꯔꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯌꯥꯏꯅꯨ ꯃꯇꯩ ꯃꯅꯥꯎ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯏꯁꯧ ꯂꯥꯡꯂꯗꯨꯅ, ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯃꯁꯤꯗ ꯀꯦꯔꯗꯅ ꯅꯨꯡꯉꯥꯏꯅ ꯀꯣꯏꯕ ꯆꯠꯄ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯂꯝꯃꯨ ꯀꯥꯏꯅ꯫ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏꯁꯤꯡ ꯍꯥꯏꯔꯦꯅꯦ꯫ ꯅꯨꯡꯉꯥꯏꯔꯦꯅꯦ ꯃꯣꯏ ꯃꯉꯥꯏꯔꯦꯕ꯫ ꯑꯩꯁꯨ ꯊꯣꯡꯅꯤꯡꯕ ꯃꯇꯝꯗ ꯊꯣꯡꯒꯅꯤ,
ꯀꯅꯥꯅ ꯀꯩꯗꯧꯅꯤꯒꯦ? ꯂꯩꯕꯥꯛ ꯂꯩ ꯍꯩ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯆꯥꯛꯁꯤ ꯅꯪꯅ ꯊꯣꯡꯒꯗꯧꯔꯤ ꯍꯥ? ꯅꯣꯡꯃꯇꯁꯨ ꯆꯥꯛꯁꯦ ꯈꯔ ꯉꯟꯅ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯑꯅꯤ ꯂꯧꯇꯥꯅꯔꯤꯉꯩꯗ ꯆꯥꯛꯇꯤ ꯅꯨꯃꯤꯠ ꯆꯨꯞꯂꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯆꯥꯔꯦ꯫ ꯇꯣꯝꯕꯤ ꯈꯣꯏꯗꯧꯅꯒ ꯈꯔ ꯁꯥꯎꯒꯠꯇꯅ ꯂꯩꯔꯤꯀꯥꯟ ꯑꯣꯏꯕꯅ ꯐꯖꯅ ꯈꯨꯝꯂꯛꯇꯦ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯀꯅꯥꯅ ꯂꯧꯇꯥꯅꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯗꯅ ꯂꯩꯔꯕꯁꯤꯕꯨ ꯑꯩꯁꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯥꯏꯅꯦ ꯃꯤꯅꯥꯏ꯫ ꯃꯣꯏꯅ ꯃꯁꯤꯗ ꯀꯦꯊꯥꯗꯅ ꯀꯣꯏꯕ ꯆꯠꯄ ꯑꯗꯨꯒ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯈꯩ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ꯫ ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ ꯀꯅꯥꯅ ꯀꯦꯊꯔꯒꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥ? ꯎꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ ꯆꯠꯈ꯭ꯔꯤꯗꯣ? ꯑꯩꯉꯣꯟꯗ ꯆꯥꯛ ꯏꯁꯤꯡ ꯇꯧꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯥꯛꯁꯨ ꯍꯥꯞꯄꯨꯅꯣꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯆꯦꯒꯤ ꯋꯥꯔꯅꯦ? ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯃꯣꯏꯗꯤ? ꯑꯣ ꯁꯥꯎꯔꯨꯅꯨ ꯏꯃꯧꯁꯤꯗꯤ ꯊꯕꯛ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯀꯔꯤ ꯊꯕꯛꯅꯣ? ꯈꯔꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯄꯥꯗꯅ ꯆꯠꯂꯤꯕꯁꯦ ꯏꯃꯥꯗꯤ ꯎꯔꯝꯂꯣꯏꯅꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯣꯝꯕꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯏꯁꯤꯡꯗ ꯄꯜꯂꯤ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯕꯥꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯅ꯫ ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯏꯁꯤꯡꯅ ꯄꯜꯂꯤ ꯀꯥꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦꯗꯅꯁꯦ꯫ ꯃꯃꯧ ꯑꯍꯜꯁꯤꯗ ꯅꯣꯡꯃꯇ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯝꯗꯕꯅꯦꯕ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯆꯤꯟꯁꯦ ꯀꯕꯣꯛ ꯄꯣꯛꯄꯁꯤꯉꯥꯏ꯫ ꯀꯔꯤꯒꯤ ꯆꯥꯛ ꯉꯟꯕ ꯉꯥꯛꯇ ꯑꯗꯨꯝ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯇꯣꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯑꯍꯜꯁꯤꯡꯗꯨ ꯆꯥꯛ ꯉꯟꯅ ꯄꯤꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯃꯇꯝꯅ ꯆꯥꯔꯛꯇ꯭ꯔꯕꯗ ꯁꯥꯖꯧꯅ ꯃꯃꯥ ꯑꯩꯈꯣꯏꯕꯨ ꯉꯁꯤꯁꯤꯕꯨ ꯕꯔꯇ ꯅꯨꯃꯤꯠ ꯇꯥꯕ꯭ꯔꯅꯦ? ꯑꯣ ꯀꯅꯥꯒꯤ ꯕꯔꯇꯅꯣ? ꯍꯥ ꯀꯔꯝ ꯀꯥꯟꯗ ꯕꯔꯇ ꯇꯧꯈ꯭ꯔꯒꯦ? ꯀꯩꯅꯣ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯂꯕꯔꯣ? ꯍꯩ ꯆꯣꯏꯔꯣꯜ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯖꯥꯔꯤ ꯃꯆꯥꯒꯤ ꯄꯥꯎ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯅ ꯉꯁꯥꯏꯅ ꯃꯧ ꯑꯇꯣꯝꯕꯤꯗ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯍꯥ ꯅꯪꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯃꯧ ꯑꯍꯜꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯈꯪꯗꯦ ꯃꯧ ꯑꯇꯣꯝꯕꯤꯅ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯥꯒ ꯀꯗꯥꯏꯗꯅꯣ ꯆꯠꯈꯤ ꯍꯥꯏ꯫ ꯃꯣꯏꯒꯤ ꯆꯥꯛꯁꯨ ꯍꯥꯞꯀꯅꯣꯏꯗꯅ ꯍꯥꯏꯔꯝꯃꯦꯌꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯁꯨ ꯃꯅꯥꯇꯣꯟ ꯆꯐꯨꯃꯨꯛ ꯆꯥꯎꯗꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯣꯏꯅ ꯀꯗꯥꯏꯗ ꯆꯥꯔꯛꯀꯗꯧꯔꯤꯕꯗꯨꯅ? ꯈꯪꯖꯗ꯭ꯔꯦ ꯃꯣꯏꯅ ꯊꯣꯛꯄ꯫ ꯃꯤꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯃꯧ ꯑꯇꯣꯝꯕꯤꯅ ꯃꯅꯥꯇꯣꯟ ꯆꯥꯎꯊꯣꯛꯏ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯕꯨ ꯃꯤꯅ ꯊꯕꯛ ꯆꯠꯄ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯂꯩꯕꯖꯥꯠꯂꯣ? ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯃꯣꯏꯅ ꯊꯕꯛ ꯆꯠꯈ꯭ꯔꯒꯅ ꯊꯕꯛꯇꯣ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯁꯤꯅꯤꯗꯅ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ꯫ ꯃꯕꯨꯛꯆꯦꯜꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯄꯤꯛꯅꯈ꯭ꯔꯦꯗꯀꯣ꯫ ꯃꯣꯏ ꯑꯅꯤꯅ ꯃꯕꯨꯛ ꯆꯝꯅꯔꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒ ꯃꯧ ꯑꯍꯜ ꯍꯣꯏꯅ ꯇꯣꯏꯅ ꯆꯠꯂꯤꯕꯁꯤꯅ ꯀꯔꯥꯏꯗ ꯑꯣꯏꯔꯤꯒꯕ? ꯃꯄꯥꯝꯗ ꯑꯣꯏꯔꯤꯕꯖꯥꯠꯂ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯆꯠꯂꯤꯕꯁꯦ ꯐꯅꯗꯤ ꯇꯣꯏꯔꯦ꯫ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯄꯥꯝꯗ ꯆꯥꯛ ꯆꯥꯔꯛꯂꯦ ꯍꯦꯛꯇ ꯍꯥꯏ꯫ ꯃꯧ ꯑꯍꯜꯁꯦ ꯃꯄꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯇꯧꯏꯀꯣ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯕꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯏꯅꯦ꯫ ꯅꯠꯇ꯭ꯔꯣ? ꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯖꯥꯠꯂꯥꯏꯕ꯫ ꯑꯣ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ꯫ ꯊꯕꯛ ꯆꯠꯄꯗ ꯃꯋꯥ ꯄꯨꯗꯅ ꯆꯠꯂꯤꯁꯤꯅꯗꯤ꯫ ꯀꯔꯤ ꯅꯨꯡꯁꯤꯅꯔꯤꯕ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯀꯥꯏꯗꯣ ꯑꯃꯠꯇ ꯂꯩꯕꯖꯥꯠ ꯅꯠꯇꯦꯀꯣ꯫ ꯑꯩꯗꯤ ꯐꯖꯔꯕꯅꯤ ꯂꯦꯝꯃꯕꯅꯤꯗꯅ ꯃꯇꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕꯅꯤ꯫ ꯈꯜꯂꯨꯔꯕꯗꯤ ꯅꯣꯛꯅꯤꯡꯈ꯭ꯔꯕꯖꯥꯠꯅꯤꯍꯦ꯫ ꯃꯣꯏ ꯃꯄꯥꯕꯨ ꯊꯥꯏꯅ ꯑꯩꯒ ꯊꯕꯛ ꯑꯝꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯌꯥꯔꯛꯄ꯭ꯔꯅꯦ? ꯍꯥ ꯃꯇꯝꯗꯨꯗ ꯏꯅꯦꯝ ꯏꯀꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯃꯥꯏꯁꯦ ꯅꯣꯟꯈꯠꯄ ꯐꯥꯎ ꯉꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯃꯁꯤꯗꯩꯁꯤꯗ ꯏꯅꯦꯝ ꯏꯀꯨ ꯂꯩꯇꯦ ꯈꯪꯗꯦ ꯍꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯇꯥꯔꯤꯕ꯭ꯔꯣ ꯍꯥꯏꯁꯤꯅꯕꯨ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯕꯖꯥꯠ꯫ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤꯁꯦ ꯑꯩ ꯂꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯃꯥ ꯂꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯩ ꯂꯧꯋꯦꯕ? ꯂꯧꯕ ꯂꯧꯗ꯭ꯔꯣ ꯑꯩꯕꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯅ ꯆꯠꯄ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯈ꯭ꯔꯒꯦꯅꯦ? ꯅꯆꯥꯅꯨꯄꯥꯈꯩꯅ ꯇꯧꯖꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯁꯤꯕꯨ? ꯇꯣꯝꯕꯤꯅ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯊꯅꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯆꯥꯛꯇꯨ ꯊꯅꯝꯂꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯁꯥꯖꯧ ꯂꯩꯕꯥꯛ ꯂꯩ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯝꯂꯤꯕꯁꯤꯕꯨ? ꯕꯥꯕꯥ ꯏꯃꯥ ꯆꯥꯛ ꯂꯩꯔꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯗ ꯆꯥꯛ ꯊꯥꯕꯗꯧꯅ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯤꯕꯁꯤꯕꯨ? ꯑꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯅꯦ꯫ ꯅꯪꯁꯨ ꯄꯨꯔꯛꯂꯕꯗꯤ ꯀꯣꯛ ꯆꯥꯔꯨ ꯀꯩꯗꯧꯔꯒꯦ? ꯇꯨꯀꯥ ꯇꯨꯀꯤꯃꯨꯛ ꯊꯤꯗ꯭ꯔꯁꯨ ꯈꯔ ꯆꯥꯕ ꯐꯪꯂꯤꯕꯁꯦ ꯅꯔꯥꯏꯕꯛꯇꯨꯝ ꯐꯩ ꯈꯜꯂꯨ꯫ ꯃꯃꯥ ꯃꯁꯤꯒꯤ ꯆꯥꯛ ꯈꯨꯄꯤꯁꯤꯗꯤ ꯆꯥꯛꯀꯁꯤ ꯈꯥꯗꯧ ꯃꯥꯜꯂꯤꯕꯣ꯫ ꯃꯇꯝ ꯆꯥꯅ ꯊꯣꯡꯕꯁꯨ ꯅꯠꯇꯕ ꯅꯨꯃꯤꯠꯅ ꯆꯨꯔꯤ ꯇꯥꯐꯝ ꯀꯨꯝꯂꯕ ꯀꯥꯟꯁꯤꯗ ꯆꯥꯛ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥ ꯁꯟꯗ ꯊꯥꯕꯗꯧꯅ ꯇꯧꯔꯝꯕꯁꯤꯗꯤ꯫ ꯉꯥꯡꯈ꯭ꯔꯦꯗ ꯅꯨꯄꯥ ꯅꯪꯁꯦ ꯇꯨꯃꯤꯟꯅ ꯀꯣꯛ ꯆꯥꯔꯨ ꯀꯩꯗꯧꯔꯒꯦ? ꯃꯣꯏꯅ ꯇꯧꯕ ꯁꯨꯝ ꯌꯥꯗꯅ ꯂꯩꯒꯗ꯭ꯔꯣ? ꯊꯣꯡꯉꯣꯏ ꯍꯥꯏꯔꯒ ꯇꯣꯛꯑꯣ꯫ ꯂꯩꯕꯥꯛ ꯂꯩꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫
Wo tangai phadabagi thonglibani khanglabaro amuk taragane chok 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 tawrakani onsinabada tan khejaba mau ngaktani masi nasanu pasna yadana tawriba ngaktani man moina yadana tawba ngaktani moina yadi tawganu hairabadi tawroidaba moigi matu singsigi matung inadana kadaida chatsigi haidana khandana leire ima pabasi kari sar kamai tawri haibadi nongmata moigi makoktuda sangdene asumna ngangna chaktu saramni jaba toklaga ngak pothari ngaida tombigi nupa sana tomba laklamni ima baba chak sarabro sajau sari haukre sa insang asi kari thonggi haisibo nang su saraga khangan irang haibdo adu thongi haukre nang su mahau yeusu kari irang thongi amuktubu tadrine dugi insang duri kadai dagi ai swaida sabing nganganu sarage yengso sanato masangkre aduga magi nupida kaino ngasidi nahan kai sa do insang am thongi hai yam hawi hai hawbani sarage yeng sakta hasi ati karai dagi no imanu poku dagi tadri karai no da mahau yengi nati kaino nang nasak to mina sagi de haidraga hawi ga hauti ga toisibo ha kana na hawi haira ibano ba hey babni sang yam na hawi irang thongi hairpun kari nuni kari irang thongi ba adu de kana na haiba nati nupa nang sibu pangi ra singira ba nang mu irang haibe sang leibra ba ha nui nama na pa na haibe sima mathong maram khangda ba ngakta ai nya khoidau yam sauningi zan yam sawali zani tumin dum saw ko kari gi khoidau sawali ha kai dawrage haisibo kaino kai dawrage haisibo nati yum sida mawai khoini leiraga moina som koi basatba aduga ibuna sakhum se sum namsilaga thambasibu yaningbro ha nang dani koi sa satar leirisi mi gi matu sipuraga koi bayam chatli nang ni nomuta ai bupuraga satpa yawkrabro ira nang sune koi bayam pamba mal kai da koi rusi aino hauji ka sasi nang hek chatloro mi na tawisi nang su khra khang itai hoi gi singmani na matu se thabak su dana ba haidana namit khudingi pupu dana chatli basi aduga saksu kai da sabano khangde yum se kaya sade o yare ekoi su kadai nukuk satlaga loi adugi bu nang na singli thu kai sawi du asumna sanatomba mama mapa na sahori badu karigino haibadi hangdraga magi nupige apama romdo oina wari du satkhirammi mathangi numitni ayuki sak thongbagi matamni tombi kana kebo hotnarami piainu nangdi kai satoiba yam kereda nasidi khoisu thabom ta satluge isena ngasidi sa isingdo khara tawbiro aduga khoigi saksu hapironu kai sa doiba khangde khoina thokpo dum saraklage nangi se aina hai haidana hairira ha kaino ise na haiduba khoya dum saraklage haibani kaidorage tombiya nangna tawrido ai loina khangbasan khoina thabak sathibada nangna kari haige kari tawge haibasu loina khangbasan kaino ise thabak salam tai sida khanaba mo hobiraklan kaino khanaba hobaibi ha natene nangido khoina satpada noisu sataba yadisin natro hoi bi mai khoi dinya thabak leibigi chatpa khangaba ekoi su thabak leibigi satpa kaigino ise na ekoina nong khadok satpada asuk yam yengsili sibo isi hoina nami khudingi satpado ekoina kari haige wa makha tabiranu ho tani bro loiji bro nang sunya thabak ama sasi haibada nupi dong na ki basna lao thengtre hai karino khara ke dana bu nangi nu pani haibada chamwa chatlaga oren mina nok na roidro piai ni tauri sim ita ko tauri sia maram irei leitana khoina satli bani lao khara thuna sasi mi ngairam na ni swai sia kuina leiba ya banati khoyam na pai khoina muk siktana thabak amuk tokan ha khoyam pai ba adudi khara thuna sasi lo asumna moi ani satkre piai nu khoidau saugat laga lehau sajau ngasi na maw tombigi pali amuk tarabra satpase tara male dana tari bro haidana kauraga pukhre dana maw hal siangu masa phale sauri bai doina male moigisi nongma khaidok nara male adudi hayeng libani gitare ne ko langanu da asibu wane na hanu thangsida hai hanu rodi koiba yada haiba leibro khoi sumini ne khoi ni hosi koiga dabudi ha isa singi mathau mangam loire moina khoi amuk thakna dong adunai khoidi hosi isa komlabani adunai khoi oina koibadu satkadabani yam satninglaga ne nang hek satluro o nang satningdraga ne hek lehu kai thainagi leirang singdu hauraga kok satluraga loi is thainagi leirang kaina nupa nang ne hanu thangsida ne irang yamna kanbra haibabu ngasi ne ngasi kai dodori ha hayu nati aina
ꯆꯠꯁꯤꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒ ꯃꯤꯒ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯕꯗ ꯅꯪꯅ ꯁꯥꯎꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯁꯤꯗꯅꯦ ꯌꯥꯝ ꯂꯦꯝꯃꯣꯏꯗꯧꯔꯤ ꯃꯁꯤꯗꯤ꯫ ꯈꯪꯗꯦ ꯃꯣꯏꯗꯅ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯆꯠꯀꯅꯤ꯫ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯩꯗꯤ ꯁꯣꯏꯗꯅ ꯆꯠꯂꯅꯤ꯫ ꯆꯠꯂꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯁꯥꯖꯧꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯕꯗꯨꯗ ꯂꯩꯕꯥꯛꯂꯩꯅ ꯀꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣ ꯊꯥꯏꯅꯒꯤꯗꯨꯒꯅꯦ ꯌꯥꯝ ꯆꯠꯅꯤꯡꯂꯒꯅ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯁꯨ ꯂꯩꯃꯤꯟꯅꯒꯦꯒ ꯂꯩꯃꯤꯟꯅꯈ꯭ꯔꯣ꯫ ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯦꯅꯦ ꯍꯥ? ꯅꯆꯥ ꯅꯃꯧꯁꯤꯡꯁꯤꯒꯤ ꯃꯇꯧꯁꯤ ꯑꯩ ꯃꯤꯠ ꯌꯥꯝꯅ ꯅꯥꯏ꯫ ꯑꯗꯨꯅ ꯋꯥꯏ ꯁꯪꯅ ꯂꯩꯈꯤꯕꯗꯨꯅ ꯐꯔꯦꯅꯦ꯫ ꯌꯥꯝ ꯂꯩꯅꯤꯡꯅꯤ ꯅꯪ꯫ ꯆꯩꯁꯨ ꯄꯥꯏꯗ꯭ꯔꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯪꯅ ꯄꯥꯈꯪꯒ ꯁꯥꯔꯤꯌꯦ, ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯕꯥꯛꯂꯩ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯖꯧ ꯃꯇꯣꯝꯇ ꯊꯤꯛ ꯅꯣꯛꯂꯒ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ, ꯑꯁꯤꯕꯨ ꯑꯋꯣꯏꯕꯗꯧꯅ ꯍꯦꯛ ꯁꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯀꯣ, ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯅꯨꯄꯤ ꯅꯣꯏꯅ ꯄꯪꯕꯁꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ꯫ ꯁꯥꯖꯧ ꯂꯩꯕꯥꯛꯂꯩ ꯃꯆꯥꯁꯤꯡꯅ ꯌꯦꯡꯁꯤꯟꯗꯕꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯥꯖꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯤ ꯏꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯏꯕꯥꯅꯤ ꯏꯪꯅ ꯆꯤꯛꯅ, ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯂꯩꯅꯤ꯫ ꯑꯗꯨꯅꯕꯨ ꯐꯔꯅꯤ꯫ ꯅꯆꯥ ꯅꯃꯧꯁꯤꯡꯒꯤ ꯏꯔꯥꯡꯁꯤ ꯎꯕꯗ ꯃꯣꯏꯅ ꯏꯀꯥꯏꯗꯗꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯀꯥꯏꯔꯦ ꯇꯧꯔꯤꯁꯤ꯫ ꯏꯃꯥ ꯏꯄꯥꯁꯦ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯍꯪꯗꯦ꯫ ꯑꯗꯨꯒ ꯃꯇꯨꯁꯤꯡꯒꯤꯗꯤ ꯋꯥꯠꯇꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯩ꯫ ꯃꯣꯏꯒꯤ ꯃꯇꯨꯁꯤꯡꯅ ꯍꯦꯟꯅ ꯂꯨꯔꯕꯅꯤꯅ ꯏꯕꯥꯅꯤꯁꯨ ꯏꯕꯥꯅꯤꯒꯤ ꯊꯣꯛꯄ ꯂꯩꯔꯨꯔꯁꯤ꯫ ꯁꯥꯖꯧ ꯂꯩꯕꯥꯛꯂꯩ ꯂꯧꯕꯨꯛꯇ ꯁꯪ ꯑꯃ ꯁꯥꯔꯒ ꯂꯩꯕꯗꯨꯗ ꯂꯥꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯅ ꯂꯥꯛꯂꯒ, ꯀꯩꯅꯣ ꯏꯃꯥꯒ ꯄꯥꯕꯒ ꯇꯧꯔꯤꯁꯤꯕꯨ? ꯂꯧꯕꯨꯛꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯍꯩ ꯃꯪꯒꯤꯖꯥꯎ, ꯅꯃꯥꯒ ꯏꯕꯥꯅꯤ ꯂꯧꯕꯨꯛꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤ꯫ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯗꯨ? ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯀꯥꯡ ꯍꯌꯤꯡ ꯃꯔꯛꯁꯤꯗ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯀꯥꯡ ꯍꯌꯤꯡ ꯃꯔꯛꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅꯅꯦ ꯄꯨꯛꯅꯤꯡꯁꯦ ꯁꯥꯟꯇꯤ ꯂꯩꯅꯦꯍꯦ꯫ ꯅꯄꯥ ꯏꯕꯥꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯆꯠꯂꯨ ꯅꯣꯏꯅꯦ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯏꯃꯥ,ꯃꯗꯨ ꯃꯤꯅ ꯎꯔꯒ ꯐꯖꯕ ꯋꯥ ꯑꯣꯏꯔꯣꯏꯗ? ꯑꯩꯈꯣꯏ ꯐꯖꯗ꯭ꯔꯁꯨꯅꯦ ꯅꯣꯏ ꯐꯖꯔꯒ ꯂꯣꯏꯔꯦꯗ ꯏꯆꯥꯁꯤꯗꯤ ꯁꯣ꯫ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯃꯧꯁꯤꯡꯒꯤ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦꯗ꯫ ꯑꯁ ꯑꯩꯈꯣꯏ ꯄꯥꯝꯕꯁꯤꯃ꯫ ꯃꯪꯒꯤꯖꯥꯎ, ꯃꯇꯝ ꯈꯔꯅꯦ ꯅꯄꯥꯒ ꯏꯕꯥꯅꯤ ꯂꯧꯁꯤ ꯁꯪꯕ ꯑꯣꯏꯅ ꯂꯩꯒꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯅꯪ ꯆꯠꯂꯨ, ꯃꯧꯅ ꯁꯥꯎꯔꯅꯤ꯫ ꯃꯪꯒꯤꯖꯥꯎ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯤꯌꯥꯏꯅꯨꯅ, ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ ꯂꯧꯕꯨꯛꯇ ꯂꯩꯔꯤꯗꯨꯅ? ꯈꯪꯗꯦꯗ ꯅꯨꯄꯤ, ꯍꯥꯏꯅꯕꯁꯨ ꯌꯥꯗꯦ, ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯐꯔꯕꯅꯤ ꯋꯥꯏꯗꯨꯝ ꯁꯪꯉꯤ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤꯅ, ꯀꯩꯅꯣ ꯄꯥꯕꯒ ꯏꯃꯥꯒꯅ ꯂꯧꯗ ꯂꯩꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ꯫ ꯂꯩꯕꯨ ꯂꯩꯈ꯭ꯔꯗꯤ ꯐꯔꯕꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯆꯥꯛꯇ ꯍꯥꯏꯔꯒ ꯂꯩꯕ꯫ ꯍꯧꯖꯤꯛꯇꯤ ꯂꯧꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯇꯥꯗ꯭ꯔꯦꯗꯅꯁꯦ꯫ ꯀꯩ ꯑꯍꯜꯁꯤꯡꯅꯣ ꯈꯪꯗꯦꯃꯤ꯫ ꯏꯇꯩꯅ ꯆꯠꯂꯨꯕꯗꯨꯕꯨ ꯀꯩ ꯍꯥꯏꯔꯛꯂꯕ ꯖꯥꯠꯅꯣ? ꯍꯪꯂꯨꯕ꯭ꯔꯥ? ꯍꯪꯂꯨꯗꯦꯗ, ꯑꯩ ꯍꯪꯂꯨꯈꯤꯒꯦ ꯑꯝꯇ꯫ ꯁꯅꯥꯇꯣꯝꯕ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯏꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯁꯅꯥꯇꯣꯝꯕ, ꯏꯃꯥꯒ ꯄꯥꯕꯒꯗꯨ ꯂꯧꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯔꯛꯏ, ꯂꯧꯗꯣ ꯁꯪꯕ ꯑꯣꯏꯅ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯝ ꯂꯩꯖꯕ ꯂꯧꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯁꯪꯗꯣꯏꯕ? ꯃꯗꯨ ꯑꯣꯏꯔꯣꯏꯌꯦ ꯇꯥꯆꯧ, ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯆꯠꯂꯒ ꯍꯪꯂꯨꯔꯗꯅ ꯑꯩꯅ ꯍꯪꯕꯗꯨꯗꯤ ꯈꯨꯝꯃꯨ ꯌꯥꯗꯦ꯫ ꯇꯣꯝꯕꯤꯅ, ꯆꯠꯂꯨꯔꯅꯨꯗ, ꯏꯇꯩꯅ ꯍꯪꯕꯗ ꯈꯨꯝꯃꯨ ꯌꯥꯗꯕꯗꯨꯕꯨ ꯅꯪꯅ ꯍꯪꯕꯗ ꯈꯨꯝꯂꯛꯀꯗ꯭ꯔꯣ? ꯄꯤꯌꯥꯏꯅꯨꯅ, ꯁꯅꯥꯇꯣꯝꯕ, ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯅꯤꯁꯨ ꯂꯧꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯈꯔ ꯁꯪꯂꯅꯤ꯫ ꯑꯗꯨꯅ ꯏꯇꯩꯃꯅ ꯍꯥꯏꯗꯣꯏꯁꯦ, ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯅꯔꯁꯤ, ꯑꯗꯨꯒ ꯇꯣꯉꯥꯟ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯏꯇꯩꯃ, ꯃꯗꯨ ꯌꯥꯔꯣꯏꯗ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯏꯪꯈꯣꯜꯁꯦ ꯌꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯣꯏꯅ ꯈꯪꯅ ꯌꯦꯟꯒꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯟꯗ꯭ꯔꯤꯁꯤꯗꯤ ꯀꯩꯗꯧꯉꯩ ꯌꯦꯟꯗꯣꯏꯅꯣ? ꯁꯤꯗꯧꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯀꯥꯟꯅꯗꯦ, ꯅꯆꯤꯟ ꯅꯅꯥꯎ ꯇꯧꯔꯒ ꯌꯦꯟꯊꯣꯛꯑꯣ꯫ ꯏꯇꯩꯃ, ꯄꯥꯕꯒꯤ ꯏꯃꯥꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯇꯣꯝꯕꯤꯅ, ꯏꯆꯦꯅꯁꯨ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯆꯥꯅꯕ ꯇꯧꯁꯦ꯫ ꯁꯨꯝ ꯄꯨꯟꯅ ꯂꯩꯕꯁꯦ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯥꯒꯤ ꯂꯩꯅꯔꯗꯤ ꯀꯣꯏꯅꯤꯡꯕ ꯆꯠꯅꯤꯡꯕ ꯂꯣꯏꯅ ꯌꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯣꯏ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯆꯟ ꯃꯄꯥꯝꯗ ꯍꯔꯥꯎ ꯂꯥꯛꯏ꯫ ꯏꯅꯝꯍꯟ, ꯏꯅꯝꯇꯣꯟ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯂꯣꯟꯅ, ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯏꯅꯣ ꯇꯧꯔꯤꯁꯤꯅ? ꯍꯩꯃ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ꯫
ꯇꯣꯝꯕꯤꯅ isan lai boire la'o kakalo la'o isan phammi aduga mama mapabu udabaduda kaino imaga pabagadi kadai sakige udena piainu tombi mamittu yengne kaino tumin leiduba tasauga tatongana kai sakraba piainu o nang tasauga tatongadi chathokna khiba male aduga imaga pabagadi lauda leikiban kariya lauda kaidoriba moide o khangde lauda leikiba kuire khoina haibaga tade matamne ahalani se khoibu laikai mamangda yolibra kaino ina mana haiduba kaino lauda laini haisiba date kana sainaba yawbraba tombina jal kanamtaga khanaba leite khoisu khangdi nongma tumina satana leiram itaiga nang tatongana kaurubada yarakte o imaga pabagana lauda laini haidana hairido karino maram amadi soidan leigani nahan kaina leitraga husi karigi leidoiba ado inamani su aiga saluse kaunaba tauruse piainu ichan chatludana kanaroida masanupa anina kaurapau la uyadrabaduda ikoina kari hairodoino hare adudi ai satlukige asumni isan matomta satki piainu kari thuksaina ningol mana laklaga aye pasardan khoibu chatlusi kai hoine mana hairaga hekta yarakadab singayeba inao nang sak loirabra aidi thongdina isena thongdabra harisibo hai nang nang sak tu ngasai kok thongdukpa yadro ai do ngai do leiridu karigino kaidinu risi aibu angang ni haidana thabak pumna ma engonda loina taw haidudi karaidagi isibu kari tawge thabak chatrasu yumsda do thamna hiptana le adugi saruk chak to khra thongma yaban kaya nanuni tataki haldabu pakon ga siradana pakon sibna ti ise thabak se amuk tawna si haibani asumna moi ani kanna yetnaram somdana isal mama mapagi manakta yaurai haiba isa laidana nangdi kanana haidana sida laiba kaino imanga pabgana tawisiba aisu laktaba koire haidana lakpani aga tawramlibasi karino kaino sida lairibasiba cha isinga sida loina tawrabra harisiba ipagi bema nangbu kamai tawrige ha ana ye kyaudedana ichan mitluda pirang haure baba nasana nong phadok ima ipa leiri haidana lakpan adubu ima pabana yumduda leiramdrisi kaigino sagidi paba ima leiri haidana harau laksaban aduga ima pabana asumna leirambasidi nasagi thangwai kai baba chatlasi yum salasi papa isanna asumna lakpasi ubada leibak lei mapi khamba yakitri imagi beba karigino nangni ima pabagi inakta laklaga kaplibadi ha phatti ni kap kano ningol na pamda laklaga kappa hongna deni to oni nang ma sidi ipam sunatana sidi lawni nasana harau lakjaraga ima hoina yumtuda leiramdriba kaigino hayo ima karigi mafamsida leiribano kari pendaba leibagino asoga tatongana kaubasu lawa yadena hayo sajawna adudi kanana hairiba inamo hoina hairakpani baba inamanidu lehawe aduga tasawga tatongadi lehaude nang tasaw laklabi adubu ipani yakidabani karigino papa ipa ngasidi wakra haigeko ningol oibi noina yum palaga migi leiramliba mama mapa masin manaw singdo nangi hek poklakliba namana paduni haina khangadabani moigi nungsinabagi maridu thadatnaba hotnaroidabani hana hainadrabasu hainanabu hotnagadabani moibu nungsinnahanbana mau oiriba noigi athoiba dharmani isatombi madu ngamdrabadi yumduda mau oina leirubagi artha leite nupi oibina khoidi namana pana poksabagi wani asengmuna yumdi napuroibagi na yumduniko aduna ipa ipu singna nupigi arepa sagai leite haiduna hairamlibasi ngasi yumsida ningol oibi nangse migi mayumduda mau oiruriba natro ha adumaina migi masa ningoldo yumsida amu mau oirare chapman onthok onsin tawbani masida ningol oirambi moina mau oirakanda karigi mabuksel oliba ha moibu pokpirakpa mama mapada nungsiribado adumaina mane makuda nungsiba ngamdriba karigino ngamgadabaniko ipagi beba nang ipan haribase law ko isa tombi baba na haribase nati inamani na baba gi magase nungsidre sinatra ay sukhangi pa
ꯃꯣꯏꯅꯤ ꯃꯥꯒ ꯄꯥꯕꯒꯕꯨ ꯅꯨꯡꯁꯤꯔꯝꯂꯣꯏ ꯍꯥꯏꯕ ꯑꯗꯨꯒꯤꯗꯃꯛꯄꯨ ꯀꯔꯤꯒꯤ ꯂꯧꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥ ꯃꯁꯥ ꯃꯁꯨ ꯂꯩꯇꯕ ꯃꯤꯗꯧꯅ ꯌꯨꯝꯗꯨꯕꯨ ꯃꯣꯏꯒꯤ ꯃꯌꯨꯝꯂꯣ ꯏꯃꯥꯒ ꯄꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯑꯣꯏꯅ ꯌꯨꯝꯗꯨꯗ ꯂꯩꯔꯣꯏꯗꯕꯅꯤ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯦꯍꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯊꯕꯛ ꯊꯧꯑꯣꯡꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯀꯣ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯏꯆꯥꯅꯤ ꯏꯃꯧꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯏꯃꯥ ꯈꯤꯇꯪ ꯋꯥꯔꯧ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯆꯥꯁꯤꯡꯗꯨꯗ ꯇꯥꯏꯅꯕ ꯌꯥꯗꯦ ꯑꯩꯅ ꯄꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯅ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕ ꯏꯆꯥ ꯑꯅꯤꯗꯨꯗ ꯄꯥꯕꯅ ꯈꯔ ꯋꯥꯔꯧꯏ ꯑꯗꯨꯅ ꯃꯣꯏꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯈꯣꯡꯊꯥꯡꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒ ꯊꯦꯡꯈꯤꯅꯤ ꯅꯌꯨꯝ ꯄꯥꯜꯂꯕꯤ ꯅꯣꯏꯅ ꯅꯄꯥꯝꯗ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯒꯅꯨ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯍꯟꯒꯅꯨꯀꯣ ꯅꯃꯥ ꯏꯕꯥꯅꯤꯗꯤ ꯅꯪꯒꯤ ꯇꯥꯆꯧ ꯇꯥꯇꯣꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯐꯥꯎ ꯉꯥꯏꯈꯤꯒꯦ ꯃꯥꯅꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯃꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤꯕꯨ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯃꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ ꯃꯣꯏꯅ ꯐꯠꯇꯗꯅ ꯇꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯇꯧꯔꯤꯁꯦ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇꯦ ꯃꯇꯨ ꯁꯤ ꯄꯨꯔꯒ ꯀꯔꯥꯏꯗꯅꯣ ꯈꯪꯗꯦ ꯄꯪꯆꯠꯇ ꯆꯠꯂꯤ ꯅꯣꯡꯃꯅ ꯑꯃꯅ ꯆꯠꯈꯤꯅꯤ ꯅꯣꯡꯃꯅ ꯑꯃꯅ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯃꯧꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯡꯁꯤꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯊꯣꯡꯕꯒꯤꯁꯨ ꯂꯧꯇꯥꯅꯒꯅꯤ ꯃꯣꯏ ꯑꯅꯤꯗ ꯂꯧꯇꯥꯅꯕꯗ ꯅꯄꯥꯒ ꯏꯕꯥꯅꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯆꯥꯛ ꯆꯥꯏ ꯑꯩꯅ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯅꯕ ꯍꯥꯏꯔꯨꯔꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯣꯏꯅ ꯃꯅꯥꯗ ꯍꯥꯞꯇꯤꯌꯦ ꯑꯗꯨꯒ ꯅꯪ ꯇꯥꯆꯧꯁꯨ ꯉꯥꯏ ꯅꯪ ꯇꯥꯇꯣꯟꯁꯨ ꯉꯥꯏ ꯏꯃꯥ ꯄꯥꯕꯅ ꯀꯔꯤ ꯆꯥꯔꯤꯕ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇ ꯍꯪꯕ ꯅꯠꯇꯦ ꯃꯇꯨꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯋꯥꯠꯇꯅꯕ ꯍꯥꯏꯗꯅ ꯈꯜꯂꯒ ꯂꯩꯔꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯅꯪ ꯄꯥꯕꯒ ꯏꯕꯥꯅꯤ ꯂꯧꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯋꯥꯏ ꯁꯪꯅ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯋꯥꯔꯤꯁꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯤꯒꯅꯤ ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯈꯤꯅꯤ ꯑꯗꯨꯒ ꯏꯆꯥꯗꯤꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯅꯦꯝ ꯅꯀꯨꯕꯨ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯄ ꯅꯃꯥ ꯅꯄꯥꯅꯤ ꯈꯟ ꯅꯄꯨꯔꯣꯏꯕꯕꯨ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯈꯟꯒꯗꯕꯅꯤ ꯃꯤꯒꯤ ꯃꯄꯥ ꯃꯆꯥ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯊꯥꯗꯠꯀꯦ ꯈꯛ ꯈꯟꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ ꯆꯠꯂꯨ ꯊꯦꯡꯈ꯭ꯔꯅꯤ ꯕꯥꯕꯥ ꯑꯩ ꯆꯠꯂꯒꯦ ꯌꯨꯝꯗꯒ ꯆꯪꯂꯝꯂꯔꯣꯏ ꯑꯗꯨꯒ ꯕꯥꯕꯥ ꯍꯣꯏꯅ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯌꯨꯝꯗ ꯂꯩꯅꯕ ꯇꯧꯁꯤ ꯃꯣꯏꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯌꯥꯗ꯭ꯔꯒ ꯃꯣꯏ ꯑꯣꯏꯅ ꯆꯠꯆꯈꯤꯁꯅꯤ ꯍꯥꯏ ꯌꯨꯝꯗ ꯆꯪꯂꯨꯀꯣ ꯅꯪꯅ ꯆꯪꯗꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯗꯤꯅꯦ ꯏꯕꯦꯝꯃ ꯁꯈꯦꯟꯕꯤ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯚꯥꯞ ꯐꯠꯇꯅ ꯈꯜꯂꯅꯤ ꯑꯁꯨꯝꯅ ꯏꯆꯟ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯏꯆꯜꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯍꯥ ꯌꯥꯔꯛꯇ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯔꯛꯂꯣꯏ ꯍꯥꯏꯗꯅ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯕꯅꯦꯕ ꯅꯪꯅꯗꯤ ꯁꯥꯎꯅꯤꯡꯒꯗ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯇꯥꯅꯕ ꯍꯥꯏꯗꯅ ꯁꯤꯜꯂꯤꯕ ꯇꯣꯝꯕꯤꯅ ꯍꯣ ꯃꯆꯥ ꯃꯃꯧꯁꯤꯡꯁꯤꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯗꯅ ꯑꯍꯜ ꯑꯅꯤꯁꯦ ꯂꯧꯗ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯍꯟꯗꯧꯒꯤ ꯇꯧꯔꯤꯕꯅꯤ ꯏꯆꯜ ꯅꯪꯅ ꯌꯥꯔꯗꯤ ꯈꯔ ꯊꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯃꯨꯛꯇ ꯄꯨꯈꯠꯂꯛꯅꯕ ꯇꯧꯅꯤ ꯏꯕꯦꯝꯃ ꯏꯆꯜ ꯈꯣꯏꯗꯧꯅꯒ ꯈꯔ ꯁꯥꯎꯅꯤꯡꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯧꯁꯤꯡꯗꯨꯒꯤ ꯃꯁꯛꯁꯤꯡꯗꯨ ꯎꯔꯨꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯊꯛ ꯊꯣꯡꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯐꯥꯖꯤꯜꯂꯝꯃꯤ ꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯦ ꯍꯥ ꯄꯤꯌꯥꯏꯅꯨꯅ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯏꯆꯜ ꯅꯪꯅꯗꯤ ꯃꯧ ꯑꯅꯤꯅ ꯐꯠꯇꯗꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯝꯒꯅꯤꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯕꯦꯕꯥꯔ ꯀꯥꯏꯕ ꯊꯕꯛꯇꯤ ꯇꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜꯁꯦ ꯃꯥꯒꯤ ꯌꯦꯟꯊꯣꯛꯅꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯅꯥꯗ ꯍꯥꯞꯇꯦ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯒꯦ ꯍꯥꯏꯔ ꯈꯪꯗꯤ ꯏꯅꯝꯃ ꯏꯃꯥ ꯄꯥꯕꯗꯣ ꯃꯇꯝ ꯈꯔ ꯂꯧꯕꯨꯛꯇ ꯂꯩꯈꯤꯒꯦ ꯍꯥꯏꯗꯅ ꯍꯥꯏꯍꯧꯏ ꯃꯗꯨꯗ ꯂꯩꯕꯅ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯈꯔ ꯐꯪꯏ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯂꯩꯖꯔꯁꯅꯨꯗ ꯃꯇꯝ ꯈꯔ ꯄꯤꯌꯥꯏꯅꯨꯅ ꯀꯔꯤ ꯂꯧꯕꯨꯛꯇ ꯂꯩꯕꯅ ꯁꯥꯟꯇꯤ ꯐꯪꯉꯤꯕ ꯁꯤꯗ ꯂꯩꯕꯗꯤ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯇꯣꯝꯕꯤꯅ ꯏꯆꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯑꯗꯨꯝ ꯈꯪꯉꯨ ꯁꯤꯗ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯏꯅꯝꯃ ꯍꯣꯏꯅ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤ ꯐꯔꯦ ꯏꯅꯝꯃ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯆꯜ ꯆꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯇꯣꯝꯕꯤ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯅ ꯐꯔꯣꯏꯌꯦ ꯃꯁꯤ ꯃꯁꯨ ꯃꯔꯨꯅ ꯌꯨꯕꯤꯅꯤ ꯃꯃꯥꯒꯤ ꯃꯆꯥꯅꯤ
ꯃꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯇꯧꯔꯤꯕ ꯊꯕꯛ ꯃꯁꯦ ꯅꯤꯡꯉꯣꯜꯅꯤ ꯀꯥꯏꯗꯅ ꯃꯕꯨꯛꯇ ꯋꯥ ꯉꯥꯡꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯣ ꯑꯥꯗ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅ ꯁꯤꯟꯅꯔꯒ ꯊꯥꯔꯛꯑꯝꯃꯗꯧꯅꯤꯗ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯐꯕ ꯁꯥꯗꯅ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯧ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯕꯗ ꯀꯦꯕꯥꯛ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯈ꯭ꯔꯦ ꯈꯠꯅꯕꯁꯨ ꯂꯦꯞꯂꯝꯗꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯌꯦꯠꯅꯕꯗ ꯍꯦꯛꯇ ꯈꯠꯅꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯑꯅꯤꯗꯨ ꯑꯃꯠꯇ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ ꯃꯪꯒꯤꯖꯥꯎꯅ ꯀꯔꯤꯅꯣ ꯅꯨꯄꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕꯁꯤꯕꯣ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯤꯡ ꯀꯩꯗꯧꯗꯅ ꯂꯩꯒꯦ ꯍꯧꯒꯠꯂꯨꯅꯦ ꯀꯩꯅꯣ ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯤ ꯀꯩꯅꯣ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯦ ꯍꯩ ꯍꯧꯖꯤꯛ ꯀꯌꯥꯝ ꯊꯦꯡ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ ꯃꯤꯗꯤ ꯆꯥꯛ ꯂꯣꯏꯅ ꯆꯥꯅꯔꯝꯅꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯆꯥꯛꯅ ꯀꯔꯝ ꯀꯥꯟ ꯊꯣꯡꯗꯣꯏꯕ ꯇꯣꯝꯕꯤꯅ ꯃꯔꯥꯏ ꯊꯣꯡꯖꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯃꯔꯣꯏ ꯑꯦ ꯀꯌꯥꯗꯅꯣꯅꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯄꯤꯌꯥꯏꯅꯣ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯣ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯅꯪ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯁꯨꯍꯟꯅꯤꯡꯕ꯭ꯔꯕ ꯍꯥ ꯅꯅꯥꯎ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯊꯕꯛ ꯁꯨꯗꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯗꯨ ꯇꯧꯒ ꯑꯗꯥ ꯇꯧꯒ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯃꯣꯏ ꯃꯔꯥꯏ ꯇꯧꯖꯅꯤ ꯑꯉꯥꯡ ꯃꯣꯏ ꯂꯩꯔꯤꯉꯩꯗ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯣꯏꯅꯣ ꯃꯪꯒꯤꯖꯥꯎ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯇꯜꯂ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯁꯅꯥꯇꯣꯝꯕ ꯑꯌꯨꯛꯀꯤ ꯆꯠꯊꯣꯛꯂꯨꯕ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯔꯛꯂꯦ ꯍꯩ ꯀꯥꯏ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎꯅꯦ ꯇꯥꯔꯕꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯧꯕꯗ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯅꯥꯇꯣꯝꯕ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯇꯣꯝꯕꯤ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦ ꯀꯩꯅꯣ ꯇꯧꯁꯤꯒꯦ ꯍꯩ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕꯁꯤꯕꯣ ꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯅꯕ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕꯁꯤꯕꯣ ꯍꯥ ꯑꯩꯅꯁꯨ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑꯦ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯀꯥꯏꯗꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤꯅꯦ ꯆꯥꯛꯇꯤ ꯏꯆꯦꯅ ꯉꯁꯥꯏꯅ ꯂꯣꯏꯔꯝꯂꯅꯤ ꯆꯥꯎꯔꯣ ꯀꯩꯅꯣ ꯑꯩꯗꯤ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯑꯦ ꯑꯃꯨꯛꯁꯨ ꯇꯨꯝꯈꯤꯗꯣꯏꯕ ꯇꯨꯝꯃꯨ ꯅꯣꯏ ꯃꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤꯀꯣ ꯁꯅꯥꯇꯣꯝꯕ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯅꯪꯗꯤ ꯃꯤ ꯑꯣꯏꯔꯦꯍꯦ ꯁꯛꯇꯥꯁꯤꯒ ꯁꯅꯥꯇꯣꯝꯕ ꯃꯄꯥꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯪꯒꯤꯖꯥꯎꯅ ꯁꯅꯥꯇꯣꯝ ꯃꯧ ꯇꯣꯝꯕꯤꯗꯨꯕꯨ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ ꯆꯠꯂꯅꯤ ꯑꯦ ꯀꯔꯤꯕꯨ ꯗꯁꯥꯎ ꯆꯥꯛꯑꯕ ꯀꯩꯅꯣ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯇꯨꯝꯍꯧꯔꯤꯌꯦ ꯃꯥꯅ ꯍꯥꯏꯕꯗꯤ ꯏꯇꯩꯃꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯗ ꯍꯦꯔꯥ ꯏꯕꯨ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯀꯥꯏꯗꯒꯤ ꯅꯇꯩꯃꯅ ꯆꯥꯛ ꯂꯣꯏꯗꯣꯏꯅꯣ ꯃꯥꯁꯨ ꯇꯨꯝꯍꯧꯔꯤꯗ ꯑꯁ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯇꯥꯖꯧ 이바니 ꯀꯃꯥꯏ ꯇꯧꯕ ꯆꯥꯛꯁꯤꯕꯨ 이바ꯅꯤꯅ ꯊꯣꯡꯕ ꯇꯥꯔꯤꯕ ꯃꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯨꯝꯗ꯭ꯔꯕꯅꯤꯀꯣ ꯃꯤꯅ ꯅꯣꯛꯅꯕꯗ ꯁꯤꯔꯅꯤ ꯑꯗꯨꯅ ꯏꯌꯥꯝꯕ ꯋꯥ ꯍꯥꯏꯒꯦ 이바니 이마ꯒ ꯄꯥꯕꯒꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯃꯣꯏꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯖꯍꯧꯔꯅꯤ ꯑꯁ ꯇꯥꯖꯧ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯍꯣꯔꯦꯟ ꯏꯃꯥ ꯍꯣꯏꯅ ꯍꯪꯂꯛꯂꯒ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣꯗ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛꯁꯦ ꯅꯪ ꯊꯣꯡꯂꯣꯅꯦ ꯑꯗꯨꯒ ꯅꯣꯏ ꯆꯥꯃꯤꯟꯅꯔ ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯆꯥꯛ ꯊꯣꯡꯕꯗꯤ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯏ ꯁꯣꯝꯗꯅ ꯁꯥꯖꯧꯒ ꯂꯩꯕꯥꯛ ꯂꯩꯒꯅ ꯃꯆꯥ ꯑꯅꯤꯅ ꯂꯥꯛꯄ ꯎꯕꯗ ꯃꯆꯥꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯣꯏꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯣꯏ ꯈꯜꯂꯤ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯃꯕꯨꯛꯅꯤꯡꯗ ꯃꯪꯒꯤꯖꯥꯎ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯁꯥꯖꯧꯅ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯆꯥ ꯑꯅꯤ ꯂꯥꯛꯏꯗꯅ ꯂꯥꯎ ꯐꯝ ꯁꯅꯥꯇꯣꯝꯕꯅ 이마가 ꯄꯥꯕꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯤ ꯆꯠꯅꯤꯅ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝ ꯁꯤꯛꯅ ꯑꯅꯤꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯀꯔꯤꯝꯇ ꯈꯟꯗꯦ ꯃꯣꯏꯅ ꯊꯣꯛꯄ ꯉꯥꯡꯗꯅ ꯂꯩꯕꯥꯛ ꯂꯩꯅ ꯅꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕꯅ ꯀꯥꯏꯗꯩ ꯆꯥꯛꯅꯣꯗ ꯏꯃꯥ ꯆꯥꯗ꯭ꯔꯤ ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯔꯕ ꯑꯩꯈꯣꯏꯗꯤ ꯆꯥꯔꯤꯅꯦ ꯅꯠꯇꯦ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯍꯣꯏ ꯆꯥꯔꯦꯕ ꯍꯣꯏꯅꯦ ꯅꯣꯏꯅ ꯀꯔꯤꯒꯤ ꯆꯥꯔꯛꯇ꯭ꯔꯤꯕꯅꯣ ꯁꯥꯖꯧꯅ ꯍꯩ ꯍꯪꯂꯨꯔꯅꯨꯅꯦ ꯍꯥꯟꯅ ꯈꯪꯗꯅ ꯂꯩꯔꯕꯗꯨꯗ ꯅꯪꯁꯤꯗꯤ ꯃꯪꯒꯤꯖꯥꯎꯅ ꯏꯃꯥ ꯁꯅꯥꯇꯣꯝꯕꯒ 이바ꯅꯤꯁꯨ ꯁꯤꯗ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯁꯤꯡꯅ ꯃꯣꯏꯕꯨ ꯌꯥꯝ ꯅꯤꯡꯖꯕ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯖꯥꯠꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯍꯔꯥꯎꯅ ꯍꯥ ꯁꯤꯗ ꯂꯥꯛꯏꯕꯅꯦꯕ ꯆꯥꯒꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯀꯣ ꯁꯥꯖꯧꯗꯤ ꯁꯤꯡꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤꯅ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯄꯨꯖꯥꯔꯤ ꯑꯀꯥꯏ ꯍꯧꯗ꯭ꯔꯤꯕ꯭ꯔꯅꯦ ꯍꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯏꯄꯥꯗꯤ ꯉꯁꯥꯏꯅ ꯈꯪꯂꯦꯗ ꯅꯣꯏ ꯑꯅꯤ ꯂꯥꯛꯄꯒꯤ ꯃꯔꯝ ꯅꯃꯥꯅꯗꯤ ꯅꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯗꯅ ꯇꯧꯔꯤ ꯑꯩꯅꯗꯤ ꯂꯣꯏꯅ ꯈꯪꯕꯤꯔꯕ ꯃꯪꯒꯤꯖꯥꯎ ꯏꯇꯞ ꯇꯞꯅ ꯕꯥꯕꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯀꯔꯤ ꯅꯠꯇꯕ ꯍꯥ ꯏꯕꯣ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯗꯨꯃꯥꯏꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦꯅꯦ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯉꯨꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯃꯅꯝ ꯇꯠꯅꯅꯕ ꯐꯨꯕ ꯉꯝꯗ꯭ꯔꯤꯕ ꯅꯣꯏꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥ 이마ꯒꯤ ꯏꯕꯨꯡꯉꯣ ꯑꯅꯤ 이마ꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯨ ꯂꯥꯛꯑꯣ ꯍꯩ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯨꯅꯨ ꯄꯤꯖꯕ ꯌꯥꯔꯣꯏꯀꯣ ꯑꯦꯔꯥ
ꯃꯇꯨꯁꯤꯡꯗꯨ ꯐꯨꯔꯒ ꯆꯥꯛ ꯊꯣꯡꯍꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯁꯤꯗ ꯆꯥꯔꯨꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯒꯤ ꯅꯃꯥꯏꯗꯨꯕꯨ ꯀꯔꯥꯏꯗ ꯄꯥꯟꯒꯦ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪ ꯄꯥꯕꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯑꯅꯤꯗꯨ ꯃꯔꯨ ꯂꯨꯛꯊꯔꯒ ꯂꯩ ꯇꯥꯟꯖꯥꯁꯤꯗ ꯏꯆꯜ ꯂꯥꯛꯏ ꯏꯆꯥ ꯇꯣꯝꯕꯤꯁꯨ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯏꯆꯥ ꯂꯣꯏꯅ ꯁꯨꯔꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯊꯦꯡꯅꯕ ꯐꯪꯗꯕ ꯑꯩꯒꯤ ꯏꯕꯨꯡ ꯑꯅꯤꯁꯦ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯅꯕꯨꯡꯁꯤꯡꯒ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ ꯑꯦ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯍꯥꯏꯔꯤꯁꯦ ꯍꯣ ꯅꯕꯨꯡ ꯑꯅꯤꯁꯦ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯑꯗꯨꯒꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ ꯅꯪꯁꯨ ꯆꯥꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯃꯪꯒꯤꯖꯥꯎ ꯁꯅꯥꯇꯣꯝꯕ ꯂꯥꯛꯑꯣ ꯅꯆꯟꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯏꯃꯥ ꯑꯩꯗꯤ ꯆꯥꯔꯛꯑꯦ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒ ꯑꯣꯏꯅ ꯄꯤꯖꯔꯣ ꯀꯩꯒꯤꯅꯣ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯕꯨꯡ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯁꯥꯖꯧ ꯆꯥꯇꯣꯝꯕꯤ ꯃꯤꯅ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯊꯤꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯌꯥꯝ ꯍꯪꯂꯨꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯄꯤꯌꯥꯏꯅꯨ ꯇꯣꯝꯕꯤꯒ ꯂꯥꯛꯏ ꯄꯤꯌꯥꯏꯅꯨꯅ ꯑꯣ ꯅꯣꯏ ꯑꯅꯤꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯑꯁꯣꯝꯗꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯗꯨꯒ ꯑꯣ ꯏꯃꯧ ꯑꯅꯤꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯇꯥꯟ ꯆꯥꯔꯦ ꯉꯁꯤꯗꯤ ꯃꯤ ꯂꯣꯏꯅ ꯁꯨꯔꯦꯗꯅ ꯄꯤꯌꯥꯏꯅꯨ ꯇꯣꯝꯕꯤ ꯂꯥꯎ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯔꯨ ꯂꯥꯎꯑꯣ ꯄꯤꯌꯥꯏꯅꯨꯅ ꯑꯣ ꯃꯣꯏ ꯑꯅꯤꯅ ꯃꯁꯤꯗ ꯆꯥꯛ ꯆꯥꯗꯧꯒꯤ ꯁꯪꯉꯤꯕꯣꯏꯔꯦ ꯑꯩꯅꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯔꯦ ꯃꯥꯅ ꯆꯥꯛ ꯈꯔ ꯊꯣꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯣꯝꯕꯤꯅ ꯍꯣꯏꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯉꯥꯏꯗ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯥꯖꯧ ꯍꯩ ꯁꯟ ꯂꯥꯕꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯈꯨꯝꯃꯨꯗꯅ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯕꯨ ꯍꯥ ꯉꯁꯤꯗꯤ ꯏꯄꯥ ꯅꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯀꯣ ꯃꯧ ꯑꯅꯤꯁꯨ ꯇꯥꯎ ꯄꯤꯌꯥꯏꯅꯨ ꯇꯞꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯁꯥ ꯇꯥꯅꯤꯡꯗꯕꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯕꯁꯦ ꯅꯨꯄꯥꯅ ꯄꯟꯖꯥꯎ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯗꯅ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯏꯔꯨꯖ ꯃꯥꯏꯊꯖꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯦꯝꯒꯤ ꯃꯄꯨꯒꯤ ꯃꯆꯥ ꯃꯋꯥꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯇꯧꯅꯔꯤꯕꯅꯤ ꯂꯣꯏꯅ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯑꯐꯕ ꯆꯠꯅꯕꯤ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯨꯄꯤꯅ ꯉꯝꯂꯞ ꯆꯠꯂꯕ ꯃꯧ ꯑꯣꯏꯔꯒ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯕ ꯇꯨꯝꯕꯗ ꯑꯄꯦꯟꯕ तांदुना अयुक ngꯟꯅ ꯍꯧꯒꯠꯇꯅ ꯃꯊꯧ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯕ ꯃꯧꯗꯣ ꯃꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯐꯕ ꯑꯣꯏꯔꯛꯂꯣꯏꯀꯣ ꯉꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯁꯤ ꯅꯨꯄꯤ ꯃꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯗꯕꯗꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤ ꯁꯤꯗ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯤꯅꯤ इचन इनामोइनदी लाना खनगद्रा ऐसो वाखिता हाइजगे इमा पाबना ngasi yumda leitadana mafam se leiribase karigino haibase ngasi phawba tasau taton inamoina karimta khanthate mawani phangleba ima pabana yumduda nungaina leitadana mafam se leiribase noinugi sajal isetto yaningdabagini haibase nasana sana khangzade karigi ahalani sina mafam se leifam thoki noina seba phazana tawbiraga yumduda nungaina thampham thoktro tasau sungai taton sungai ina masingi pena bu naringai ima pabagi karimta khandaba natro leibak lei khanarak lani pakhatana masabu themjinjare isa tombia to oya karigi tokani ima ai thamoi se ya pende ekhoi bu sauna ba yoklakpada ima ipana kaya da waki hausikna nupi ni hena lukre ima pababu matam sana pizza pithak tawde kari wali kamai tawri haibadi yeng aduga noyani pali khaidoknaduna nupi puraga koi basat panatro noi gi na tawduna ima pabana pendadana nasigi khongthang se larokpan ai nai jari bas ningona laklaga ai apa sai de haibiga tawribani yom se khara kai bra haina khali ai di ningol hausik ai gi yom haibadu oij ai na seba tawba haibadudi nong phadu ki wari pumdamak se tasauga tatongana tawgada banatro tombi is yam haireda nangna panaru la one imung se haibide haini nang imung sigi ningol oirabasu hausik imung sida nangi na thau ta khanglabra nangsu nangi imungi ngamna bo no khoina khuting jilakan kaino ina mana haidubo aina khuting jinbagi wa nati piyai yari isa wa makha tagan masida ningol nang na ayapa sawaidi masi ima pabung thoan mangaktan kariya ai khoina kari thoan ha noigi na ong na tongtuna hairakpani kai khoi ki kari ito hai ngasi phawba yenge haidara yenglakpani noina tawribani ti niyom dubu mau kanana tawnage ha noina satliba dubu mau amaki niti niyom no
tumba haugatpabu numit yumlaba kanda haugatpro ha noi ani leibabu matam sana thabai khang tawba yai sa ising thongba yai adudi natti mana tausanu haidana inadana leiba natro nong makangdi masum takai keraga nawa singsi puraga koi basanariba nupa sungai ima paba sina kari hairakani haibagi akiba amatta sulaiti noi nungairaga loiri haidana khanbu wakhalduna ngasidi mapan thoklakle natro noi nei khoibu hanna yengdrabanina aikhoina ngamba mafamsida leiba tabani mama yarito ibausa iku wa hagitaw isa nupa ani oigi lamdang na ngamba ni sutaw miyoiba na masa poknaribase hayeng mama mapaduna solaklaba kanda moina mu seba tawnabagi natro adubu noidi hauzik nama napagi wakhal amatta noida sangdi noi nungairaga loiri haidna khali adunadi nongmagi sum sotharakpa haibasidi masana taban ngasi su yeng noi anina matam sana sak thongdabadagi ani se sida lakliba natro noina khali nupa moina maraina tawzani haida madu aikhoigi samas asidadi satnadin he hoi ana ayek yauraba tangai phadraba kandadi aduk mateng pang adu natana noigi dudi thabak suningdaba tanba mama mapa seba tawningdabagi noina pamlibi khol sambal tonga na pi baibado ai sukhangi madu mama mapa oibasini tawpham thopan adubu aina ngasi phawba tawjibase noi gyan taraba kanda pige haidna ngairibani ngasi aikhoina masida leiribase mina noknaramga adubu aikhoisu ikai leiribani noi gyan tarakpa ngairibani aigi iralbu kanagi oigani haige noigi ngaktani pumnamakse khwaidagi maru oibadi aigi isanina gyan tadabadagi thokpa ngaktani ngasai wa ngangdana leiruba mangizaw sanatomba marollo lai mangizaw mani chum aikhoina thogatpa ngaktani aikhoina ahal loiriba ima pababu yengsinmu watpadagi aikhoi lalipa nasabu ngakpi sanatomba pabana haibasum aikhoina nupi luna tawrubaduna moin ithak karak hojikti nasami kap thokle paba ima pabadagi henba karisu leite lam heliba mathau masak khangdriba nupi ngasidagi warakpa hurani sazauna masani ki matau yengi haiduna noyeni gi sibu inkhol sambal pigani duda gyan taba sariba zala mangi zauna baba pumna mai hoina nupi warakpa watpadagi nupi gi sarai innabu hotnabada ima pababu hanna yengludaba ngasi haiba numit sidagi moibu warakpa huraki baba aikhoi leina pabagi imagana karigi labuks leigani jasi ngasidagi yumda nungaina potharaga lei ngasidagi ima pabagi seba taw haiba yadaba mawo matta yumsi thamlaroi papa ichal ibungani gi watabada nasal yam nungai adumna nahana tawramlabadi karigi waruni mangi zaw hey noyani su ima pabdu khuru ngasidagi lam hinjararoi thabak tawda lautanaroi haidu piyainu ima baba namau lanjar aikhoina wakhal thenbi oirubana ima pabu mirairuri ngasidagi yumda chatlas namau aikhoina seba tawjarage tombina namau aikhoigi apikpu wakhal aranba lambida chatluri ngasidi aikhoi gyan tar amuk khana tawjararoi chatlasi yumda nungaina leirurasi inamagi ichal nangsu nanamai khoi waroga ichalbu aikhoina lana laururi inamton inaman nasaldi kaisu khandida nasigi sumna gyan tarakpase aisu yam nugai nasalna pamjabadi nong phado nasalna lakpada inamohina harau tobibado madudani pamjaba sazauna yam nungai isa singi wa tabada mikup singaibada namai bani kayada wari ngasidi aina khanjaba aina ningjabadu thumni aina isa imosingda parama tamiba yar ngasidagi yumda nungaina leirasi ai mama nang suna potna sei loisilu nasana mongna gyan tari kansida satnaba tawsi asumna ngasi haiba numit sidagi labukta leiramba sazaw matai manaw mayumda leiduna masa mamongna seba tawduna nungaina panki